Handa no mo ising hapaga mo demo to bune. Mai nozzle mari green color ya oi to chege do. Cái tôi thấy tao này, khơi cái drone si, yang khui đây khơi này agriculture drone application lạc bớt like 10 years, 15 years mang tới cái lay cái vậy có. Now vậy đi khơi cái helicopter man ba đại tàu ra petrol engine hấp cái chạy rồi mày. So hujikti technological advancements lạc bớt cái khơi na, yam na khơi na technology assessment si, adu cái mặt tích phăng cái này ta commercial oi ba cái nó sẽ có, hay portion sẽ So, sigi drone si this is nothing new. Hadi kem ta no bonate hana dagi leba pon ngatani adu khoina what is new haibadi Manipur da assemble toba half the price ta phangan ba aduga sir khoina part kisu yaubiri khoina hana drone si pithuoga subsidy amuk tana ba changi ko hojik phawba chahi ama hen ba tana ba phangba leitri na haiba so sigi farmer ama daina lupa lak ahum piba mari piba drone ama layu haibe mohte madi force na ma loge haira aneba adugumba khara lei ko Adu na ina khalle masi kamai tawsige hai matam da khoina khwai first ta pradhan gumba adrigedi kitang se kanoda rural area da leiba ekhoi ki MLA sing da khoina chalaga handaki lan siga iroina na su oina ko khoi ki lau hida kap pachat pada nungmaina ka pei khara haiba gum taw de changba hek nungai ta gum taw taw sidaina solution ma tawsi na hairaga handagi sokara pamjerei aroida sigi posi khoi Manipur da puraga assemble tausi aduga what is the any anxiety like entrepreneur oi bagi kano gi site gi ngak pani like technical gi de khoi brother hoi samyam lei biri ai gi team da brother canon ma se khoi gi architect ni kano gi electronics gi ado khoi myam khoi brother punsan na raga si posi ka minus ha si gi hai basi khoi horak paneba sa basi ke sunate all ready made ta phangba nga tani ado khoi na cost cutting hai badi khoi na bulk ta lauraga saraga paisa si 40%, 50% combined handahan sige haibagi madugi motive to the handahala matungda say this is the top model koma say koigi noigi lidar yawi adrigidi makha da unaba radar yawi obstacle avoidance yawi see market say around 7.5 the sale taweba so akoina si 4 lakhs the putharak paneba so adu khatang akoina hona jabane ko aduga sigisina basic ni haibadi sidi akoina dum ma the obstacle avoidance kan to yaude cham basic akoigi sum akoina sana paijage haiba yai adugumani adu aina mayanu khambira like what is the application of drones in agriculture so starting with the first thing reforestation aina pamjaba se ko reforestation lay adrigedi mayamdi sigi lairiba somgi subject oi bibani loi khangbira mani ado aina som yengjabada haidi drone jana kamaina khoigi agriculture horticulture and you know like sigi department si kamaina samnaba yage se yengba tamda yam thajadaba pollination yarame haidi natural wind pollen grains pubada su effective way but again sigi maze around 32 kg ni mana pulap load yarga pai so 32 kg gi load wind nama makhal thadarak pai base pollen grains si fazana spread to banga me mana koi female kano dagi ko haidi plants dagi male daina male dagi chaina tom yam yare aduga mostly koina sum yengi se low hidak chai basidi si low hidak chai begini then koida ngasaina kano haijabado kari noigi reforestation haijabado khoi hanga maru gum hun bayai adugi different magi attachment laibako haibadi ekhoina particular crop ama yenga matungda ma low hidak chai matam yaure adu to bayare pesticide chai bayai herbicide chai bayai na khallibako aduga magi performance haijage 1 acre of land si sina 8 minutes ta chai bangame aduga 8 minutes 1 acres 8 minutes chai banga men mina pai bagi darkar leite aigi low sigi demarcation to thopire dana ko mangon da mission planner da hap khraga talangna on to matam mathanda pairani chaironi loirakan da halaga sing hapo harani adu hapani amuk pairaga chairaga loirakan da mission complete orakan da loidoi neba Mavic enterprise na hai ko moise makhan lai koi thermal haibalai adrigedi multi spec drive lai sigi sin na detect to banga mission na khoi gi crop gi magi production sigi prediction yai masina mathak tagi yenga ga ko haibadi karamba patch of crop tana mase
water retention ngamdre adrigedi karambadana fungus kumba bacteria gum tasallaga mase masa sole habidi like normally function tawdaba ko aduma yam man highlight tawraga mangonda mu thadoga mana kano duneba habidi problem do address tawdoineba sigisna detection ni mana yarisi koigi ke haini chamanaba crop ama thamina batam chamana specific thamina batam da koigi manadaba yaroidana ko hadi ising phajana phangdaba kotam yam yawbuse sina mana detect tawba ngame aduna this is also one application of drone then akhoi na yangjai se not only plants habidi farm da koi animal husbandry to gusu yawi ko adrigidi noi che poultry to gusu yawi ko sina mu yengbi ai sina aigi leiriba fields da farms da habidi wild animal sangakpra natraga aigi san se chama lei san chama se masing subra se chatlaga thiroba hotama talong thado ma din night vision ju yawi loima uba yai ana nungdang se loimak masing thido ga mana yaure haigadi phare ko mi changchalakpra adrigidi sasan atopa nan thokhiba leibra adrigidi so koigi kanoda koigi birds na kano tawbodo koigi chathokpodo laaga ko migratory birds tasalakpa yai dana ko adu mana khoise mana akhoina ma se thaduoga dum kihallu yai moise lowda hidak chai henge low hidak chai ba habise ma perfect kano ngamoiba track ngamoiba hadi si chatkre mana net pada sokpom pham jorongani ama torongani plus hidak chai ba se manually chai duni khangroi dana ko sidi spray gi force drang datana magi propeller na downwash na nusit sain ta vortex na create taweba adu dana makhong kari kara habdi una sigi mathak nataba mai si makha so yowe hadi saina vortex ungbani na aduna half the quantity the man ngam is to gin hadi koina sai ba kan da ko adu sigi de la thoga ko koina same thing hangwai thau ma chai ba adu sina bu yai just we just have to control it sama ne handak nong mo ising hapaga mo demo to bune mai nozzle mari green color gi yawi to sege do ising ka pakore urom do di mande